ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯆꯔꯒꯦ ꯂꯝꯂꯛꯀꯤ ꯁꯥꯎꯆꯦꯛ ꯃꯥꯡꯍꯟꯕꯁꯦ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎꯗ ꯌꯥꯎꯏꯗꯣ ꯀꯀꯥ ꯈꯪꯗ꯭ꯔꯣ? ꯀꯀꯥ ꯍꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ. ꯑꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯕꯣꯍꯜ ꯍꯅꯨꯕꯗꯣ ꯑꯗꯨꯒꯤ ꯕꯥꯔꯊꯗꯦꯅꯤ. ꯍꯅꯨꯕ ꯃꯌꯥꯝ ꯄꯨꯟꯖꯜꯂꯒ ꯉꯥꯎꯁꯤꯟꯅꯕꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯤꯕꯅꯤ ꯃꯣꯏ. ꯇꯥꯅꯤꯡꯗꯤꯌꯦ. ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯧꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯇ ꯄꯤꯔꯣꯏ. ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ. 이뭉시기 마이 ꯌꯦꯡꯉꯒ 이마ꯟꯅꯕꯤ시기 ꯈꯜꯂꯒꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯅꯤ. ꯐꯖꯩ ꯉꯥꯎꯏ. ꯑꯗꯣ ꯀꯀꯥꯁꯦ ꯀꯣꯏꯖꯔꯒꯦꯗꯅ. ꯆꯠꯂꯣ ꯅꯌꯨꯝꯗꯅꯦ ꯅꯃꯥꯅꯅꯦ ꯆꯔꯥ ꯋꯥꯟꯕꯩ ꯉꯥꯏꯔꯝꯃꯅꯤ. ꯆꯠꯂꯨ ꯅꯌꯨꯝꯗ. ꯐꯖꯗꯦ.